chuông thật đấy mềm chứ không khang lại Tharoi lại ồ hết ta hay thế đi Khabei lại ột pa ngari lại morok lại meter lại met pa met kre alusung ngari su morok su ising yaw na mai lại uyan paisal lại uyan sajal lại kongon taksal Rajasthan dagi Manipur tamna lakpa hangam thau lại khitanga yani khal khara popli tawraba maroi napak pe thadha japa Khabei lại ot pa hekta ot pa mithi maru khar laujare thadha jare hing khar laujare thadha jare mai khajik tang lekhat jare tilu thadha jare ot saba sanam thadha jaba ot saba singju thadha jaba ot saba chanagadaba changi maru marang khara thadha jaba khajik tang ga thadha jaba Brahmapur nahabam laikai ge smile ge sira khongi morok khara thadha jaba ot saba chanagadaba changi machu khara thadha jaba khajik tang ga thadha jaba Khabei lai ot saba alu ta khairaba morok ta khairaba ngari ta khairaba mahi ta khairaba punamak sma oro hekta haijin jare ising khar laujare khara ga tension jare oro long haitha jare Khabei lai ot saba haudong mali nakan dagi Tharoi kot jare uyan da transfer taujare thadha jaba amuka su kot jare thadha jaba amuka su kot jare thadha jaba loi dribo kot jare thadha jaba kot jare thadha jaba as Tharoi athokpa ma leiramme Tharoi thokrabnina Tharoi yaudaba manungi masa yaudaba makum su leiramani aroi bagi oina thadha jaba checkup na chaptragadi ontha jaba na ontha gi bayai checkup lai chappa Khabei lai ot pa yengbirbe miyam na su mahi gi chang wat le khan birang mane aina su wat le khan jare aduna mahi khara laujare haijan jare ising shauk thoe chanagadaba changi thum khara lak jare english da haraga sol hindi da haraga nimak namak maitelon da haraga na thum yakpi de bilai haubi bilai kitanga yakpi de bilai haubi bilai umuro ma thadi hawbasu yaina manam nungsibasu yaina pedrek longna thiaga ish umurok manung jidi pumne ta takchilu yabjanti salak saine o somna khar bhava male o chap charani pune ta thada jarage Khabei lai injan ga ge umurok sidagi di mana thokpa dum thongjarani aigi miding changdarju yare sagalak ka dau da ngare saugalak ka dau da ngare mulak ka dau da ngare adu ising khar de hajilok munba ngai ba saba ngai ba sauba ngai ba sigi sang yosale hakkiba umok sima kaidana leram kahenaba umok sida theng mahi gi chang jo ham kangam mai da theng abarina yani da haudo male kanagumba ma da di beson taksam da haw aingo da di beson taksam da ai saning de marmarna beson ga di hapsetre hauna namna bagi damak ta hanna sem saraba samaroi khara paisare samaroi thada jaba fadigom su paisare cilantro thada jaba ihe samaroi haigra male kulantro awa fatigom haiga daban samaroi ju hainai hui maroi ju hainai hai usek maroi ga ju hainai hai jat jat ni chap chap tinga ga leitana ba mukthu bisma khara thada jare mukthu bi gi mahau Tharoi thongba di sanai do mukthu bi yaudra di Tharoi thongba mande do manam nam de do khara ga pura ga hekta mukthu bi thada jaba Khabei lai kit hekta nam da ba changna ba omaga thamgi ba ya kupsare maroi sem gi begini mot panata muthak pa yare lining thau muthak chare as Khabei na te checkup ne hata chappa puram uya chuma hekta paira ga gar gar ni aga hekta as kaino matong am ta tarakre mahi ngang hai gre Khabei am ta purak pa tari ai Khabei yaw ta di yada matang Khabei no oro hekta kolaga as nga sa en thaki umok tu thole kayam kol horage lo yaw re pulo hapsan gi tu lo yaw re si chang ji yaw re as ngasai dai ingal la thamamne du flash lamp tang kapsalake mangan thoktre Doreng Tharoi thongba oiramme sup tre thole
ꯄꯨꯔꯥ ꯊꯔꯣꯏ ꯊꯣꯡꯕꯅꯤ ꯃꯍꯥꯎꯗꯤ ꯐꯖꯅ ꯐꯪꯉꯦ ꯁꯨꯠꯇꯪ ꯍꯥꯏꯕꯗ ꯆꯣꯡꯊꯣꯔꯛꯄꯅ ꯍꯥꯜꯂꯤ 와강 상어이, 와강 상어이. 이거 선절하게.